Yamna nungnangningai oiba thodok amada Delhi dagi Goa fauba lakpa Indigo gi flight number 6E2175 tatong lakpa passenger amana flight adugi co-pilot Thudakre. Thodok aduda Jeneriba passenger adugi maming Sahil Kataria kawi loinana co-pilot aduna Anup Kumar kawi hairi. Pau asina hai lechal ka hena thabadagi tangai fadna flight delay togani haina pilot aduna lauthoklingai cherakta passenger aduna changlaklaga khut tharakibani hairi. Thodok adugi video social media da paktaknana sandurakre. Video aduda hangam mapal machugi hudi litpa nupa amana flight adugi aroiba rodagi hogatuna chensil laklaga pilot aduda kinna Thinkhre. Airlines ki flight duty timeline Time Limitation FDTL gi kanglon matung inna Anup Kumar na hana leiramba crew sing adugi mahut singkhibani. Thodok asi hek thokraba matung Sahil Kataria bu plane adudagi kumthahanduna authorities singda sinaki. Mahaki mayokta pilot aduna wakat ama thangatkre loinana airline asigi maigedagi su official case ama file tawnaba thabak lokhat bahawkre.